ngasi di nga thongake này quá lum mi mày ngasi cái ấy kinh doanh mà tiền đi anh ngasi chơi gì bằng do tôi chỉ lấy đấy xem này chỉ lấy đấy xem mà thong anh aduga cái nó tao là nisi alu juga ngaring gak ada deh siga mau kanggo mangau ni aku thamnali konje siga dei sida toning ko mayam ton phadibom ke ka le ti lok le de mayam ji tha ga tu mangan je sudu e ya na thangjim khar su chai san ne aku thamnali konje singjum sura ge nga thong da thang na sai da u moro te kwa maroi na pak pi mara khoi dei phoi ni wa phadibom ti lok ga je khoi dei loi na ko pi ga je toning ko ga je ado mayang asigi di sumaina matel hom je nga thongba ma singju ma kangho ma sumaina tawjarage mayam ai sem chana ba thongna ba hongna ba tawjarage mayam yengminarase hoji injang thongba nga thongba hongna ba tawrage mai thagatle khangji thangkalage khang thare hoji thau heirage ai nga ga je thongda ba kuirani ado yam pigan bai chanu pim lei aduna piri e dun thongdoin nga ji khari am thau khayam hege mulle na tejbat han thadarage nga thongji am tejbat khayam ngoge aduga mithi khara thadarani mithi thadare adigum maru khara thadarani jira khara thadarani mapum ni ko sina tino bi kitang han thadage ata ko jira ke ga je ka khamne na man adagi maru na ko tin na man maru na ko tin sina khara han maru na bati marani anh phải làm đâu đó phải để gì làm được sự thật rất là nhiều nên mà muốn thay lại đi là mình làm vào biết hơn thôi dạ đây anhต้องอดที่จะชิงมันทักเกดูด้วยxin đấy ha các lần mà nè các lần mà bây giờ mình cũng phải làm trước đấy thấy gì buộc xin thật rồi tôi cũng thao lại đi vậy đâu thì cũng mang thì thả đấy chính là anh gì đã phải đi con mà lúc qua xuống vào đấy cái đi mà lúc mang nhầm thả cân tiên ngao thùng rồi đó lần gì baru dia deh ada nak ngah apa lagi nah yang belum ni nah di kota beda titik mungkin lah nah kan orang kan dah kalau mau apa itu untuk mau itu tak sama kita kita pun mesti sama nanti kalau mau apa lagi ini kok sampai yang belum nendang dikut minta kota kalian lagi ni mana hawan biasa jadi lagi ni mana thùng nó có anh thùng nó tên là hay nah cái này tôi dùng để bột có thể tuổi thùng thì đánh chay xong cái gì đó thùng thứ chay sạch là cái nga thì nằm nó vào hai trái cái gì ní nhảm đậm định nhang nhảm đậm nó vậy cái tăng tha quay hình này cũng như tôi tàu luôn nga sepi thật nhé khang chứ ăn chả ăn gì vậy ya nó nhảm thế cái cần mổ quyền đâu quạt đi mua đồ cả thằng là cái đầu vậy nè để thà cần mua thà thì nga thì ngâu thì ngập sân lệ nga thì thực tế ôi lười là còn
ꯂꯣꯏꯔꯛꯄꯗꯗꯤ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯨꯝ ꯇꯧꯋꯦ ꯍꯣꯔꯦꯟ ꯂꯣꯏꯔꯛꯇ ꯄꯣꯂꯥ ꯁꯥ ꯂꯩꯔꯝꯗꯅ ꯊꯣꯡꯕꯁꯦ ꯃꯣꯔꯣꯛ ꯃꯀꯨꯞ ꯊꯥꯛꯄꯕꯨꯗꯤ ꯁꯨꯃꯥꯏꯅ ꯃꯦꯠꯈꯥꯏꯔꯒ ꯊꯥꯛꯄꯁꯤꯅ ꯆꯥꯅꯤꯡꯉꯦ ꯑꯩꯗꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯦꯠꯂꯒꯊꯝꯃꯦ ꯍꯥꯟꯅ ꯃꯣꯔꯣꯛ ꯈꯔ ꯁꯥꯔꯞ ꯇꯧꯍꯜꯂꯅꯤ ꯇꯧꯔꯕꯅꯤꯅ ꯃꯆꯨ ꯊꯥꯛꯆꯜꯂꯅꯤ ꯃꯣꯔꯣꯛ ꯊꯥꯛꯑꯕꯅꯤꯅ ꯍꯧꯖꯤꯛ ꯍꯤꯡꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯇꯤꯡꯁꯤꯜꯂꯒ ꯊꯝꯃꯦ ꯑꯗꯨꯅ ꯁꯦ ꯃꯍꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯈꯔ ꯍꯩꯖꯤꯜꯂꯒꯦ ꯃꯆꯨꯒ ꯃꯣꯔꯣꯛꯀ ꯊꯥꯛꯄꯒꯤ ꯑꯃꯨꯛꯇꯪ ꯑꯣꯠꯀꯦꯀꯣ ꯑꯃꯨꯛꯇꯪ ꯑꯣꯠꯊꯣꯛꯀꯦ ꯃꯥꯁꯦ ꯂꯣꯏ ꯇꯣꯏꯕ꯭ꯔꯥ ꯌꯥꯔꯦ ꯃꯍꯤꯁꯦ ꯅꯪꯁꯤꯜꯂꯦ ꯉꯁꯥꯏꯒꯤ ꯃꯆꯨꯒ ꯃꯣꯔꯣꯛꯀ ꯊꯥꯛꯈꯤꯕꯗꯒꯤ ꯑꯗꯨꯝ ꯃꯍꯤ ꯍꯥꯞꯆꯜꯂꯅꯤꯁꯦ ꯃꯍꯤ ꯍꯥꯞꯆꯜꯂꯒꯦ ꯑꯃꯨꯛꯇꯪ ꯑꯣꯠꯂꯕꯅꯤꯅ ꯊꯣꯡꯉꯤꯅ ꯃꯐꯣꯟ ꯇꯥꯔꯛꯄꯁꯤꯅꯅꯦ ꯅꯞꯁꯜꯂꯦꯕ ꯑꯗꯨꯅ ꯃꯍꯤ ꯍꯥꯞꯆꯜꯂꯒꯦ ꯈꯥꯡꯁꯤꯃ ꯄꯤꯛꯊꯟ ꯊꯣꯡꯗꯣꯏꯅꯤ ꯍꯥꯏꯒꯗꯕꯅꯦ ꯃꯍꯤ ꯍꯥꯞꯄꯒꯤ ꯁꯨꯃꯥꯏꯅ ꯇꯧꯊꯣꯛꯀꯦ ꯍꯥꯠꯇꯣꯛꯄꯤꯔꯣꯍꯦ ꯀꯩꯒꯤꯅꯣ ꯈꯥꯡ ꯑꯃ ꯊꯣꯡꯒꯦꯅ ꯊꯣꯡꯉꯤꯅꯦ ꯁꯤꯒꯤ ꯃꯣꯔꯣꯛꯁꯤꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯊꯥꯛꯆꯜꯂꯛꯑꯒꯦ ꯏꯟꯁꯥꯡꯁꯤ ꯁꯨꯝ ꯀꯩꯅꯣ ꯅꯛꯁꯜꯂꯛꯑꯕꯅꯤꯅ ꯉꯁꯥꯏ ꯆꯃꯁ ꯑꯃ ꯊꯥꯈ꯭ꯔꯕꯅꯦ ꯅꯪꯁꯤꯡꯗꯩ ꯊꯥꯛꯆꯜꯂ ꯌꯥꯅꯤꯅ ꯉꯁꯥꯏ ꯉꯥ ꯉꯧꯕꯗ ꯆꯃꯁ ꯑꯃ ꯊꯥꯛꯈ꯭ꯔꯦꯕ ꯃꯣꯔꯣꯛ ꯊꯥꯛꯄꯒꯤ ꯑꯃꯨꯛꯇꯪ ꯑꯣꯠꯀꯦ ꯃꯈꯥꯗ ꯑꯃꯨꯛꯇꯪ ꯊꯪꯍꯟꯒꯦ ꯃꯣꯔꯣꯛꯁꯦ ꯑꯝꯇꯗꯤ ꯃꯨꯜꯂꯒ ꯁꯨꯃꯥꯏꯅ ꯂꯨꯞꯍꯟꯒꯦ ꯃꯅꯨꯡꯗ ꯁꯥꯅꯕ ꯂꯨꯞꯄꯨꯍꯦ ꯀꯩꯅꯣ ꯂꯨꯞꯄꯨ ꯁꯦ ꯑꯩꯈꯣꯏ ꯉꯥꯔꯤꯡꯈꯥꯒꯤ ꯑꯂꯨꯁꯦ ꯁꯨꯃꯥꯏꯅ ꯇꯥꯎꯔꯒ ꯍꯥꯞꯄꯁꯤꯅ ꯐꯩꯌꯦ ꯑꯗꯨꯝ ꯇꯥꯎꯊꯣꯛꯑꯒꯦ ꯏꯟꯁꯥꯡꯁꯦ ꯊꯥꯡꯊꯔꯒꯦꯅ ꯇꯧꯔꯦ ꯑꯗꯣ ꯁꯨꯝ ꯁꯧꯒꯠꯄꯗꯣ ꯑꯩꯅ ꯀꯟꯅ ꯁꯧꯒꯠꯍꯜꯂꯗꯤ ꯂꯣꯏ ꯀꯪꯁꯤꯜꯂꯅꯤ ꯃꯍꯤꯕꯨ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯗꯣ ꯅꯪ ꯂꯥꯎꯔꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒꯦ ꯐꯗꯤꯒꯣꯝꯁꯦ ꯁꯤꯡꯖꯨꯒꯤ ꯈꯔ ꯊꯝꯒꯦ ꯍꯋꯥ ꯐꯗꯤꯒꯣꯝꯗꯤ ꯉꯁꯥꯏꯅ ꯊꯥꯈ꯭ꯔꯦ ꯌꯥꯔꯦ ꯁꯤꯡꯖꯨꯒꯤꯁꯤ ꯑꯃꯨꯛ ꯇꯧꯔꯦ ꯃꯀꯣꯛꯇꯨ ꯂꯧꯊꯣꯛꯈ꯭ꯔꯦ ꯏꯀꯟ ꯀꯜꯂꯤ ꯊꯥ ꯂꯥꯎꯏ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯠꯇꯣꯏꯅꯤ ꯁꯣꯏꯗꯦ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯈꯨꯠꯅ ꯄꯠ ꯊꯠꯂꯒ ꯑꯗꯨꯝ ꯇꯧꯋꯦ ꯑꯁꯤ ꯉꯥ ꯀꯥꯡꯉꯧ ꯉꯧꯅꯅꯕ ꯊꯥꯎ ꯁꯥꯔꯦ ꯑꯗ ꯇꯦꯖꯄꯥꯠ ꯃꯅꯥ ꯁꯤ ꯈꯤꯇꯪ ꯊꯥꯗꯒꯦ ꯍꯥꯞꯆꯤꯜꯂꯒꯦ ꯍꯥꯟꯅ ꯃꯄꯣ ꯂꯣꯏꯅꯃꯛ ꯀꯌꯥꯝ ꯍꯥꯞꯀꯦ ꯇꯧꯕ ꯆꯅꯝꯒ ꯃꯄꯥꯡ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯒꯦ ꯃꯣꯔꯣꯛꯁꯤ ꯉꯥꯛꯇꯪ ꯍꯥꯞꯄꯦ ꯃꯣꯔꯣꯛꯁꯤ ꯀꯣꯟꯅ ꯍꯥꯞꯄꯦꯕ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯊꯥꯛꯆꯜꯂꯒꯦ ꯑꯗꯩ ꯃꯆꯨ ꯈꯔꯁꯨ ꯑꯗꯨꯝ ꯊꯥꯛꯆꯜꯍꯧꯔꯒꯦ ꯁꯤꯒꯤ ꯁꯤꯜꯂꯨꯛꯀꯤ ꯏꯆꯥꯁꯤꯡꯅ ꯄꯤꯔꯛꯄ ꯀꯤꯡ ꯆꯤꯜꯂꯤꯁꯤ ꯑꯣꯏꯅ ꯊꯥꯛꯑꯒꯦ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯀꯩꯀꯩ ꯃꯆꯜ ꯃꯔꯥꯡ ꯀꯩꯀꯥ ꯊꯥꯛꯈꯤꯕꯒꯤ ꯁꯨꯃꯥꯏꯅ ꯑꯝꯇꯪ ꯑꯣꯠꯈꯤꯒꯦ ꯑꯗꯨ ꯈꯤꯇꯪ ꯊꯥꯛꯆꯟꯒꯦ ꯃꯥ ꯎꯏ ꯂꯥꯎ ꯂꯩꯔꯝꯃꯤ ꯅꯣꯡ ꯆꯨꯕꯁꯤꯗ ꯂꯤꯛꯂꯤ ꯃꯅꯨꯡꯗ ꯍꯥꯞꯄꯤꯗꯨꯕꯣ ꯇꯦꯛꯄꯅꯦꯕ ꯑꯗꯨꯝ ꯑꯣꯠꯀꯦ ꯌꯥꯅꯤ ꯍꯧꯖꯤꯛ ꯉꯥꯔꯤꯡꯈꯥ ꯃꯀꯣꯛ ꯃꯔꯨ ꯂꯣꯏ ꯁꯨꯔꯕꯅꯤꯗꯣ
ꯊꯨꯝ ꯈꯔ ꯊꯥꯛꯆꯜꯂꯒꯦ ꯉꯥꯁꯦ ꯃꯨꯜꯂꯦꯒꯨꯝꯕꯅꯤ ꯑꯗꯩꯗꯤ ꯈꯔ ꯊꯥꯛꯈ꯭ꯔꯦ ꯑꯗꯣ ꯁꯤ ꯑꯇꯦꯛꯄꯁꯦ ꯈꯔ ꯑꯃ ꯊꯥꯛꯑꯒꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯀꯛꯄꯁꯦ ꯁꯤ ꯁꯨꯃꯥꯏꯅ ꯊꯥꯛꯆꯜꯂꯒꯦ ꯁꯤ ꯌꯥꯔꯦ ꯑꯗꯨꯅ ꯁꯤ ꯑꯂꯨꯁꯦ ꯍꯥꯞꯆꯜꯂꯒꯦ ꯅꯞꯄꯤ ꯌꯥꯕ ꯉꯥꯛꯇꯅꯤꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯪꯇ꯭ꯔꯤꯛ ꯁꯪꯂꯤ ꯌꯥꯎꯕꯗꯣ ꯑꯗꯨꯅ ꯃꯍꯥꯎ ꯍꯦꯟꯕ ꯑꯣꯏꯅꯤꯡꯉꯦꯕ ꯇꯤꯜꯍꯧ ꯃꯅꯥꯒ ꯅꯥꯀꯨꯞꯄꯤꯒꯗꯤ ꯃꯔꯣꯏ ꯊꯥꯛꯄꯒꯤꯁꯨ ꯅꯝꯅꯕ ꯑꯝꯇ ꯑꯣꯠꯈꯤꯒꯦ ꯇꯧꯋꯦ ꯈꯔ ꯑꯣꯠꯄ ꯑꯃ ꯆꯪꯉꯦ ꯉꯥꯔꯤ ꯃꯔꯨꯅ ꯆꯤꯛꯂꯛꯄ ꯁꯤ ꯉꯥꯒ ꯀꯩꯅꯣꯒ ꯃꯦꯠꯄꯅꯦꯕ ꯉꯥ ꯈꯔ ꯊꯥꯛꯑꯦ ꯉꯥꯅꯤ ꯉꯧꯔꯤꯁꯦ ꯃꯣꯔꯣꯛꯁꯦ ꯉꯥꯡꯉꯝꯕꯅꯤ ꯉꯥ ꯊꯥꯛꯆꯟꯕꯩ ꯉꯧꯊꯣꯛꯈ꯭ꯔꯦ ꯈꯔ ꯁꯨꯃꯥꯏꯅ ꯈꯔ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯇꯣꯠꯂꯒꯦ ꯃꯪꯒꯟꯁꯦ ꯍꯥꯟꯅ ꯇꯣꯠꯂꯒꯦ ꯇꯣꯠꯂꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯝꯅꯥ ꯂꯩꯀꯣꯟꯁꯦ ꯑꯃꯨꯛ ꯇꯣꯠꯂꯒꯦ ꯑꯗꯨꯒ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯆꯤꯜꯂꯛꯀꯅꯤ ꯂꯣꯏꯁꯜꯂꯒꯦ ꯁꯤ ꯐꯗꯤꯒꯣꯝ ꯈꯔꯒ ꯇꯤꯜꯍꯧ ꯃꯅꯥ ꯃꯀꯣꯛ ꯑꯣꯏ ꯇꯧꯕꯁꯦ ꯈꯔ ꯑꯃꯒ ꯆꯥꯏꯁꯜꯂꯒ ꯂꯣꯏꯁꯜꯂꯒꯦ ꯍꯣꯏ ꯊꯝꯅꯥ ꯂꯩꯀꯣꯟꯁꯦ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯣꯠꯂꯒꯦ ꯌꯥꯝ ꯀꯟꯅ ꯇꯣꯠꯄ ꯌꯥꯄꯣꯠꯇꯦ ꯀꯥꯞꯂꯤ ꯇꯣꯠꯇꯣꯏꯅꯤ ꯁꯨꯃꯥꯏꯅ ꯀꯣ ꯁꯤ ꯃꯔꯣꯏꯁꯦ ꯊꯥꯛꯆꯜꯂꯒꯦ ꯌꯥꯝ ꯌꯥꯝꯗꯦꯕ ꯃꯔꯣꯏꯁꯦ ꯁꯨꯃꯥꯏꯅ ꯊꯥꯛꯏꯒꯦ ꯍꯥꯎꯔꯤꯅꯦ ꯁꯤꯡꯖꯨꯁꯦ ꯋꯥꯠꯂꯤ ꯃꯔꯣꯏ ꯊꯥꯛꯀꯗꯕ ꯍꯧꯖꯤꯛ ꯁꯤꯗ ꯅꯥꯀꯨꯞꯄꯤ ꯋꯥꯠꯂꯤ ꯑꯗꯒꯤ ꯀꯩꯅꯣ ꯋꯥꯠꯂꯤ ꯃꯌꯥꯡꯇꯣꯟ ꯋꯥꯠꯂꯤ ꯑꯗꯨꯝ ꯑꯗꯨꯗꯤ ꯀꯣꯟꯅ ꯆꯥꯏꯔꯒꯦ ꯊꯥꯡꯖꯤꯡꯒ ꯃꯣꯏ ꯑꯍꯨꯝꯁꯦ ꯀꯣ ꯀꯟꯅ ꯇꯣꯠꯂꯨ ꯌꯥꯗꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯌꯥꯔꯦ ꯁꯤ ꯃꯉꯥꯏ ꯐꯖꯩꯍꯦ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯄꯨꯛꯂꯣꯏ ꯀꯥꯡꯍꯧ ꯂꯣꯏꯔꯦ ꯉꯥ ꯊꯣꯡꯕ ꯂꯣꯏꯔꯦ ꯁꯤꯡꯖꯨ ꯂꯣꯏꯔꯦ ꯑꯗꯨꯅ ꯁꯤꯡꯖꯨꯁꯦ ꯍꯥꯞꯄꯒꯦ ꯆꯥꯅꯅꯕ ꯑꯩꯗꯤ ꯑꯁ ꯊꯝꯅꯥ ꯂꯩꯀꯣꯟ ꯁꯤꯡꯖꯨꯁꯤꯗꯤ ꯌꯦꯟꯗꯪ ꯁꯤꯡꯖꯨ ꯑꯣꯏꯕ ꯊꯝꯅꯥ ꯂꯩꯀꯣꯟ ꯁꯤꯡꯖꯨ ꯑꯣꯏꯕ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯌꯥꯔꯦ ꯊꯥꯡꯖꯤꯡꯁꯦ ꯑꯩꯅ ꯇꯣꯠꯁꯜꯂꯗꯤ ꯍꯣꯔꯦꯟꯐꯧ ꯊꯝꯕꯒꯤ ꯌꯥꯝꯕꯅꯤꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯗꯕ ꯁꯨꯃꯥꯏꯅ ꯈꯔ ꯍꯥꯞꯄꯅꯤ ꯑꯗꯒꯤ ꯃꯌꯥꯡꯇꯣꯟ ꯁꯨꯃꯥꯏꯅ ꯈꯔ ꯍꯥꯞꯄꯅꯤ ꯑꯗꯒꯤ ꯅꯥꯀꯨꯞꯄꯤ ꯑꯁꯣꯏꯕꯁꯤ ꯈꯔ ꯍꯥꯞꯄꯅꯤ ꯃꯍꯤ ꯌꯥꯝꯃꯟꯗ꯭ꯔꯦ ꯄꯥꯏꯔꯛꯄꯗ ꯌꯥꯔꯦ ꯁꯤꯡꯖꯨ ꯍꯥꯞꯈ꯭ꯔꯦ ꯀꯥꯡꯍꯧ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯏꯃꯥꯏ ꯌꯣꯡꯆꯥꯛ ꯃꯔꯨꯅ ꯄꯨꯡꯃꯨ ꯃꯨꯔꯦ ꯑꯗꯨꯅꯤ ꯃꯨꯍꯜꯂꯤꯅꯤ ꯌꯣꯡꯆꯥꯛ ꯌꯥꯎꯗꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯁ ꯌꯥꯔꯦ ꯌꯥꯔꯦ ꯉꯥ ꯊꯣꯡꯕꯁꯦ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯑꯁ ꯅꯪꯅ ꯑꯃꯨꯛ ꯅꯞꯄꯦꯗ ꯃꯇꯨꯝ ꯍꯥꯞꯄꯛꯀꯦ ꯃꯇꯨꯝ ꯍꯥꯞꯄꯛꯀꯦ ꯌꯥꯔꯦ ꯃꯌꯥꯝ ꯆꯥꯛ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩ ꯏꯟꯖꯥꯡ ꯃꯍꯥꯎ ꯌꯦꯡꯖꯔꯛꯑꯒꯦ ꯆꯝꯐꯨꯠꯁꯦ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯍꯥꯟꯅ ꯈꯤꯇꯪ ꯆꯐꯣꯡ ꯑꯃ ꯆꯥꯁꯜꯂꯒꯦ ꯏꯟꯖꯥꯡꯁꯦ ꯁꯤ ꯍꯥꯟꯅ ꯇꯦꯁ ꯇꯧꯔꯒꯦ ꯉꯥ ꯊꯣꯡ ꯆꯥꯗꯣꯔꯦꯅꯦ ꯑꯩ ꯍꯔꯥꯎꯗꯅ ꯅꯣꯛꯑꯦ ꯎꯃꯣꯔꯣꯛꯀꯤ ꯃꯅꯝꯁꯦ ꯅꯨꯡꯁꯤꯌꯦ ꯍꯥꯎꯋꯦ ꯈꯨꯍꯥꯎ ꯑꯃ ꯉꯁꯥꯏ ꯑꯩꯅ ꯂꯛꯈꯃꯤ ꯏꯃꯥ ꯏꯕꯦꯝꯃ ꯍꯥꯎꯍꯟꯕꯤꯌꯨꯅ ꯑꯩꯗꯣ ꯍꯥꯎ ꯂꯩꯔꯝꯃꯦ ꯑꯗꯩ ꯃꯔꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯀꯣꯠꯂꯒ ꯁꯤꯡꯖꯨꯁꯦ ꯑꯃꯨꯛ ꯌꯦꯡꯉꯛꯑꯒꯦ
ꯏꯟꯖꯥꯡꯗꯤ ꯌꯥꯝ ꯆꯥ ꯉꯝꯗꯦ ꯁꯤꯡꯖꯨꯗꯤ ꯌꯥꯝ ꯆꯥ ꯉꯝꯃꯦ ꯑꯩꯗꯤ ꯍꯥꯎꯋꯦ ꯆꯥꯛ ꯑꯝꯇꯒ ꯍꯧꯆꯪꯒ ꯃꯔꯛꯇ ꯀꯥꯡꯍꯧ ꯑꯃꯨꯛ ꯌꯦꯡꯉꯒꯦ ꯊꯨꯝ ꯃꯣꯔꯣꯛ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯑꯝꯇ ꯃꯦꯠꯊꯣꯛꯀꯦ ꯇꯧꯕ ꯌꯥꯗꯦꯅꯦ ꯍꯥꯎ ꯈꯤꯇꯪ ꯊꯦꯡꯕꯗ ꯃꯍꯥꯎ ꯊꯣꯛꯂꯛꯑꯦ ꯆꯤꯟꯕꯥꯟꯗ ꯍꯥꯎꯕꯩꯅꯦꯕ ꯁꯦ ꯅꯠꯇ꯭ꯔꯥ ꯌꯥꯝ ꯍꯥꯎꯋꯤꯗ ꯑꯍꯥꯎ ꯉꯥꯛꯇꯅꯤ ꯆꯥꯏꯁꯦ ꯍꯥꯎꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯏꯟꯖꯥꯡꯁꯤꯡꯁꯦ ꯉꯁꯤ ꯊꯨꯝ ꯂꯣꯏ ꯆꯞ ꯆꯥꯔꯝꯃꯦ ꯈꯤꯇꯪ ꯋꯥꯠꯂꯤ ꯈꯣꯠꯂꯤ ꯍꯥꯏꯕ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯦ